South Korea haiba leibak asi East Asia gi manungda leiba leibak amakhakni. Military service da South Korean citizens khudimak compulsory ohenba leibak asigi official maming su Republic of Korea haina khangnai. Square kilometers lakh amaga sumna chani ga tara pak choba leibak asida punba mi gi masingna chawrakna 51.26 million muk leibaga loinana mafam asida citizens singda chahi tara mafan sudri fawba smoke drink natragana vote tawbagi ayabu pide. South Korea gi capital city su oiriba Seoul hairiba capital city asibu prithibida khwaidigi chang yamna cosmetic surgeries tawba mafam amani khangnai. Korean singna makoigi saktam asibu anoba fajaba maithong ama ohennabagidamagta cosmetic surgeries ayamba miyoi singna tawnai. Maramsina South Korea bu prithibigi capital of plastic surgeries haina sukhangnai. Mafam asida luhonglaba nupa nupi natragana luhongdriba nupa nupi singna masana yana sexual intercourse tawba gi thabak adultery haiba asi sarkarna ayaba pi. 2015 dagi South Korea da adultery asibu legalize ohenki. Mafam asida pokpata ngairiba angang adugi pokpa numittagi chahi ama surya haina paba hawi. Atopa leibak singda chatnariba pokpa numittagi chahi paba asi chatnadi mamagi puknungda chahi amarongi chang leibana maram oiraga pokpa numitta chahi ama surya haina lawi. Leibak asida ngasi faw chatnariba fact ama hairagadi 4 haiba number asi bad luck symbol amani haina thajanai. Maram asina 4 gi mahutta F sijinnai haibadi building singi marisuba floor asibu marisuba hainadi asumna hospital public buildings lift asigumba asidasu 4 haiba masing asi sijinnade. South Korea malemgi khwaidagi technology advance oiraba amadi digitally connected tawraba leibak singi manungda amani. Electronics digital displays semiconductor device amadi mobile phones asigumba sing asi puthokpada global leader amasu oiriba South Korea Prithibigi ahanba oina 5G network sijinnaba hauki. Prithibigi khwaidagi chawba technology companies singi manungda ama oiriba Samsung South Korea gi Seoul haiba mafam asida headquarter oiraga leiba company amani. United Nations ki matung inna leibak chamaga mogdromdoi leibagi manungda population gi matung inna 28 ranks da South Korea leibaga loinana Asia gi oina mari suba aduga prithibigi oina tara suba rank da leiba GDP yamna wangba leibak amani. South Korea da leiriba miyoi singi marakta yamna common oiba interesting fact amakhakni blood group hangnabagi chatnabi. Blood group hangbana mi adugi personality amadi characters khangba ngamhalli. Nupa nupi partner semdringai da match oi de haina khangdoknai. Blood group yamna maru oina lawnai. Asia leibak singi manungda khwaidagi yamna alcohol drinkers leiba leibak amakhakni South Korea. WHO gi matung inna mafam asigi miyoi singna chahida average oina 12.3 liter mukti alcohol consume tawi. South Korea leibak singa thangnariba leibak singa changdamnabada drinking culture asi adukimatik strong oiba mafam amani. Holidays ayambada alcohol ga celebrate tawi. Leibak asigi chahi khudingi per person na alcohol consume tawbagi chang asi Germany, US, Ireland, Canada amadi Australia hariba leibak sing asidagi su heli. South Korean sing asi asukimatik masak fajaba pamjai nupi sing natragana performers singna masak fajanaba makeup tawba asitanatna chumna leiriba nupa singna su makeup tawnai. Land of morning calm haina su khangnariba mafam asigi nupa ge population gi manungda 20% mukti makeup tawi. Chahi khudingi $900 million gi mathakta chading tawi. Sinnam hairiba apikpa South Korea gi town asida leiriba Haesindang Park yamna amazing oiba park makhal amani. 20 kilometers muk park chawba park asida phallic statues kaya leibana penis park haina su khangnai. Masida penis statues yankhai gi mathakta lei. Technology gi lamda chawkhat laba leibak asida miyoi thabak ayamba robot na mahut sinduna thabak tawi. Factory sing kaktada robot sijinnabata natana prison guard oina su sijinnai. Restaurant sing da waiters oina su sijinnai aduga oza oina fawba sijinnai. Maram asina prithibigi khwaidagi robot masing yamna leiba leibak singi manungda South Korea su amani. Leibak asigi robot yamna sijinnabagi chang asi employees lising tara leibagi manungda robot chatruka kunthra mathoina mahut sinduna thabak tawi. BTS natragana Bangtan Boys haina su khangnaba miyoi taret na semba South Korean musical artist group amakhakne.
ममिंग चटपा 7-member boy band अमखकनी चाही खुदिंगी $3.6 billion की मथक्ता हारिबा आर्टिस्ट सिंग असिना पैसा तानबा ngame टेक्नोलॉजी खक्तदा एडवांस ओइबत नतना साउथ कोरिया मिलिट्री की लमदसु ख्वाइदगी पावरफुल ओइबना ग्लोबल रैंक दा लेबाक चामगा 19 की मनुंगदा तरुक सुबा ख्वाइदगी पावरफुल मिलिट्री लेबाक अमने GDP की ओइनदी $1.6 trillion ओइबगा लोइनना डिफेंस बजट सु $48 billion ने अदुगा 2020 फावदा अपुनमा साउथ कोरिया की मिलिट्री $19 गा सुमना 5,000 ओइखी असुमना लेबाक कया के अमेजिंग ओइबा फैक्ट्स कया येंगो फंगनबगिदमक्ता चैनल असिदा अहानबा ओइरबदी सब्सक्राइब तौसनबियो अनोबा वीडियो अपलोड तौबगा अदोमदा अहानबा फंगनबगिदमक्ता मथंगी वीडियो अमुक नामिनरसी।